Maroiba Paukra Wina, Commando na Sugunugi, Sokomphai village the UKLF ki finance ship ki yum thugaikhre. Sero amasum Sugunugi area da kokilal hobusing na mitegi yum kya tumna mai thakiwa amasumi kya nongmena kaptana hatkiba madi hausu makata na criminal gyoeba thawong kya leptana sathariba adugi mayukta ngasi police commando gi team ama mapam madu sangsinduna koki militant singi mathakta akan ba attack sathakre. Thagdok thokpam dagi pamba pauna hairibana hawkiba numit homni gi mamangda kokilal hobusing na Suganu Sokomphai village meara kokilal hobusing Misang na Assam Rifles na nongmena kapta no hatkiba mitay civilians mariga haksang hausu pawbu lakthok pangamdana lady. Assam Rifles na kokilal hobusing na phone na mating pangsinduna kunjasing na mapamadu iyaw na sanction mangamdri. State Force ki kangbu na mapamadu iyaw na sanction na buhona badasu Sugunugi Nazare da laiba UKLF ki headquarter dagi sniper gun sisinaduna akan na attack sa tharakpana khudong sa daba kaya mayuk na duna lakibani. Adubu nga si District Commando singi apunba combined team amana asi waksang marita aduna laiba mapamadu yaw na sanction na buhona ki. Madudasu UKLF ki kangbu sing akan na attack kaya sa tharakki. Commando gi maike dagi su handuna akan mamong na numay kam na ki. Thawdo adura Suganu Sokomphai da laiba UKLF ki finance ki yumamasu maak na salaiba plywood factory ama tangoi wankre. Commando gi Maikai digi makata na mapamadu da sanction na bonari Sugunugi tanjeng da BSF amasum police commando gi combined force ka kokilal hobusing nga sinumidang akan momong na numay kapnakre adubo asiana kaya yam na yawpagi haibadu di press na hausu pawba sapsa na khang mangamdri sarkar gi meke digi state sita santi hanjilhang na bhona bada central forcing gi movement apan ba PV gano hairabasu Assam Rifles na kokilal hobusing na phone na sogat pa na maramoiraga lanje na raglaba Suganu shero amasum tanjeng Jengi miyam na mapamadu Assam Rifles sang mayaroi. Kariguma sarkar gi meke digi central forcing na miyam kanana ba thabak tawge haiba tarabadi Assam Rifles na yok tuno thamlibu khul kya hakthing na mai thaba da senari ba UKLF ki kemadu hana takhai gadabani haikhen su paus na makata na phongdorakli amarom dana Home Minister laina mapam kya da miyoi kya nungmena kaptuna hatlibasi laibak thibani tombi Hauzik thokliba kanglok ki iranga mari laina numit mari ni gi khongsata state sida lakhiba Union Home Minister Amit Shah laina Manipur gi tungan mapam kya da miyoi kya nungmena kaptuna hatlaga miyoi kya na aso apan nangaliba amadi miyoi kya na mayuma kai mai thakhiba gi thawtok singa sita sing laibak thibani haina Shiva Sena Manipur Pradesh na haidi Imphal la lakhiba Home Minister unaduna Shiva Sena yang tungan political party mapan apunba MDA na point taragani pan yawba memorandum ama pisin kibaga mari laina ngasi babu parada leba Shiva Sena bawona pangtukiba pawgi mifam amada wapam singa si phongdokladuna MDA gi conveners oiriba Shiva Sena Manipur Pradesh ki president Tombi na makata na hai Hauzik thokliba irang si Bharat Sarkar amadi Manipur gi maikei digi prajana pamba maikei de satuna waroisin puraktabasi tasingna noite Masigumba Siraba Tanja sida Amit Shah na Imphal da laktuna Imphal Suchampur More amadi Kangpokpi na singba mapam singda sattuna miyamga unariba si thagali adubu mak laina Manipur gi mapam kya da numai kapnaba miyoi kya hatpa yum kai mai thabagi thawong sing pende Hauzik su Suganu yauna mapam kya da numai panbada laikhidraba miyoi kya lakthok pangamdana leiri miyoi kya na imung manung kainabigi mikap miraw khona thalibani Aduna Bharat Sarkar na su thamduna santigi wari sanaribani hairibasida su handoktriba makai mihat mipun sataduna laikhigani prajagi apambadi su tawribasi handoktuna su da lairiba kokilal hawbasing kemdagi hendok handaba sugi khulai sing sis tawduna thambiba NRC satnahanba ngangkhoi sambal khaba yaw atai demand kya tawduna lakpaga loinana MDA na su memorandum pisingibani masiguma tanja sida Proxy war China sponsor tobu kulai matik sana paiba longri setpa koki singna nomai sisin aduna misam hatliba si thingadabani hairiba sing asi tasing ba Burma gi koki ngaktani Burma da leiba yadabadagi senthorakiba koki refugee singna mahsagi leijaragliba mitai singda onsinduna isagi nat yum kai mai tharga lamdam sigi ingsik pathuaiduna mitai singbu refugee ba lehanbadi yaroi masida kanagumana rasniti gi khudong sabasu abigano Kariguma Manipur gi saktam kaina bo khuna raglabadi party na tumina lairo hena su makata ki hen su pau sida su palakli amaromdana Union Home Minister gi khongsan istera sida su gi wapam na thairam lagi ST da onchilamba si lebak thibani MPP
Koki amadi mite yani ge marak thoklibi irang asi ga mari leina numit humni gi kongsta lakib Union Home Minister na irang asi losinna ba suspension of operation sus na riba koki militant sing masagi kem ta hanjinna na ba wapam phongdorak pagi muhutta schedule tribe demand committee gi wapam na irang asi thokpani haina phongdorak ni ba wapam asi Manipur gi irang losinna na banati hena sakthokna ba hona bani haina Manipur People's Party gi General Secretary Administration Longjam Joy Kumar na phongdokre wapam asi polo ground maning da laiba AMPP gi office ta pangtok pau gi mipam ma da Joy Kumar na phongdok laduna hai tha ama koki ama di mite yani gi marak ta mishimina yauna satharaki irang asi bu losinna na bu wapam phongdok pagi muhutta irang asi bu khangshina da saduna mite singna schedule tribe demand toriba asida tashinna na ba asi apaba khongtang oi rai koki singna atamna irang asi da yauksinduna mishimina thokna bu khonarakliba asi lamdam asi da khundari ba tribal singa asing bu demand ati schedule demand list ki mayuk sa tarakpa khongjang oirabadi kangpokpi tengnopal susampur khakta natana atai lemhoriba tribal na namna khundari ba urkhul ferzol senapati dus irang asi horongani me mari sangla kibu kuki militant singa tanaraga makogi tongan kuki homeland ama tanan ba sa tarakhiba khongjang asida manipur khunda minari ba phurup kuntraga manga asigi manung kuki ama sumitagi irang asina khunda minari ba phurup singla su awaba piri State amasum center da lengak pariba BJP gi lusing Union Home Minister state asida lakpada se minister N Berena lusing lenga asina thokliba thago asigi sapsab record phang ngamdriba sikarigino thoklibi rang asi schedule tribe demand ki thokpani hairagadi lemoriba district taraga taruki manungda tribals na khundari ba district singda irang amda thoktriba sikarigino tha amasukna kuki amadi mitei ani gi marakta mishi mina yauna yum kai kaya mai thadokraba matungda ngasi Union Home Minister na sus na riba kuki militant sing asi masa masa gi designated kem lehana na buari sakre habisi maram sade state amadi center ani da BJP na lengak pai duna double engine gi thabak tawrabasu Manipur peace amadi normal hanjanana na ba ngamna na bohona driba si karigino tholibi irang asi da double engine BJP lenga na waraisin puraktra badi political party khudingma amadi misam yam na paliba lenga asi da ihau lakloi heningai leiti Bana makatara duna hauji thokli birang si loisingi hairabadi sus anabadi yawriba kuki militant singna matik saba kulai pai duna misam yam onsinduna nomai kapamadi yung kai kya mai thariba si the central government na akhanaba miyeng sangduna sugi ground thugaibagi dama akwa sarakti gadabane masigi muhota Union Home Minister na Guwahati da pangthokpa thoram amada Manipur gi irang gi maram da AST demand ku mari leinai haina phongdokiba du mak masa khangdabadagi ni haina Manipur miyam na makna lakpada taran okibane Adaba Union Home Minister Amit Shah na Manipur gi irang thokliba mafam singda satuna hakthengna yengsiluraba matun irang schedule tribe demand committee na talib AST lista salana na bhona rakhiba mitei singi demand ga mari leinana thokpani haibasi maram sada bawapam ni swaiki amaromdana numit tarani gi manung da state sida tangdu laitaba puraktrabdi khongjang sangsilagani lamdam sida Hauji thoklibi irang asigi sangtaina bani haiduna lakhiba leba asigi Union Home Minister Amit Shah gi khongsat asi apen boide numit tarani gi manung state asida tangdu laitaba puraktrabdi akanba khongjang sing sangsingani haina apunba kaithel sinai bilup action la phongdokre ngasi Manipur Press Cup ta pangthokiba pawgi mipam amada lup asigi treasurer samam medana phongdokibada hauji thoklibi irang asi laksinduna santi purakna bani haiduna state asida thunglakhiba leba asigi Union Home Minister gi khongsat asi miyam amadi lup asina apen boide Union Home Minister gi Suzampur amadi kangpokpi khongsat tampaki mihut amata yakshanan khiti maram asina makogi mapam adura kari karam wapam sing phongdokladuna nainakhibano haibadu miyamna khangde Lakaduriba numit tarani asigi matungda Manipur gi saktam kari oirakadagi haina miyam samamnaba pokale lamdam asida hausik oirakliba phiba masi yengnaga su lauthokpiu haina imaibel sing haijakibani adobo miyam gi apamba chungyeng yenglamdana sing saki wapam khra hairaga losin khiba siganingde loinana state asigi tongan tongan ba CSO sing amadi praja singna saklam le sing piu haibanati khulai piu lan sokna ge haikiba sunati santi hanjanhan biu haibani masida Union Home Minister na maruiba tangdang bu wapam amata phongdok lamdaba thawong simiyamna pende haiken su paw sta makhatana phongdorakli duga haujukoi ni paw si sumata ase lusinjarage am sumyam puna no update ngaminase